Maktada koigi video sibing biriba koigi subscribers sing viewers sing koigi culture sibu pambibna yeng biriba mayam pumna makpo taramna uchaba galoina kai kumna ko chari ngasi koina pudun lakchari video si koigi Thang-Ta gi koigi unajar liba isel sing gi marakta amo oiriba koigi chalne koigi subject koigi Thang-Ta gi subject ta koigi topper picture ni ngasi unajar gi mayam yeg ta binana ba mayam gi pungni jingsinjari hana maktada koigi ichan sibu pokpi ba ima palem le duga ichal suleng jin lai jare han maktada ko ima madi ichal bu ikai kumna ko chari koigi han bu wang se koi ima dan lak charage koigi han da koigi ima gi ming adigi ichan si ge pokpa gi ming duga koigi lam si gi jaga haje dare ko LEIKAI duga mam tang salot na hana ima thambiu koigi kanu jumda na Nongmaithem hoi andagi Mabung pokpa mapagi mamina Inao mamagi mamina Pati aduga POURABI MAYAI LEIKAI da leijabane yam nungai jare ada makha sa thajar koina ima da nam hangjarage akoigi ima gi chanupi she si sinanga si akoigi Thang-Ta gi ma koigi mai paglak pasida akoigi exam da mai paglak pase mayam dagi makok thongak pa jab tare makok thongak pa oirak pase ima gi thamoi da kari phawri bage dum tanga marik chum na thambiron nungai ba phawi hai ta bune mana hotna German gi mahai kitang yalle habdo ma khanjai chana mai paglak pa habdo mo oiribni na yam nungai jai do makha chatha jar koina yana di hangjar rege ma koigi ichanu pina mai paglak pasida man pamjana ngasi Thang-Ta si lodana subject amoina mana pamjana lakchare mai su pagle ado makha dar koina mana makha koigi lairi kilamda education gi line mahi gi lambi sida chathara ko da koigi Thang-Ta si ga sagona na adum Thang-Ta gi lam sida mana pamjaboina chathan gi bigi san begi wakhan de lebibra na trago or koigi lairi kilamda dang oina tongana education line da koigi top college kuma makha oina chathan bagi wakhal lebibra karamba lebi oh mana pamjana su lakpani na Thang-Ta sida adum mana pamjara di chasa jan hona khanjai okay ade koigi Manipur gi su koigi Manipur culture university chauna hangdana koigi culture gi lamda jaga koigi subject tongan tamba ya bagi mayam su hangla rimina atu madan taman bai chance ima num chan pi de pibi do yam nungai jare ade koigi makha satha jara koina ichal lakchara ge ko ahan bada koigi ichal gi ming aduga yumnak simtang han mayam na khangna ba sakhang hauna ba dum tang han thambiro ahan bada ai ming Linthoibi yumnak na Nongmaithem Nongmaithem POURABI MAYAI LEIKAI ado ichan se koigi handak mai paglak liba koigi Thang-Ta gi subject se sida phanglak liba mark score se kaya muk phangak pano adum tanga thambiramo 100 out of 100 100 out of 100 so noi daruk se pulapna 100 out of 100 taloi phangaga chap mana na mai pak minarak pani ko yam nungari ado atopa koigi ichanna subject ajab tare Thang-Ta sinata ba atopa subject akogi letter mark kuma chatpa leragadi adu masu adum thambiramo ai Manipuri Thang-Ta biochemistry da letter mark phangba letter mark ada akogi no tok sanja hoge bako isalna phangbirak liba akogi atopa subject haja tare bio gi do akogi mark ya mo phangbibno 80 aduga atopa subject to chemistry 80 Manipur 90 Thang-Ta gi na 100 ko yam nungai ba paune koigi ichalna phangliba mark si letter mark subject ahum tungana chale Thang-Ta da natana koigi mayamna su ubi bada hajaba tare Thang-Ta sanaba se koigi Thang-Ta da dang ilaga mahigi lairiki lam da dang uho koigi sotha bagi wakhal londa mayamna su pi yawe adubu madugi ona taina bada ichalna mai pala liba si Thang-Ta da natana atopa subject su letter mark chakana ichalgi mai pakpa gi lambi si jaga chauna kalaga ichalna thambirami yam nungai jare chal ada makha chatha jar koina koigi ichalda koi hangjaga da wahang se koigi ichalna koigi Thang-Ta gi lambi sida khongdarak pase karamba chahidai khongdarak pano bigling ai dagi dum pamna khongdarak pra natraga karamba chahidagi horakpano haibado amtang thambiu chal aina class 9 karakpa matamda akoi optional hapaganda school la Thang-Ta je optional subject amoina thamme aduda Thang-Ta je lawsarakhibane class 9 dudagi horakhibane
Thang-Ta class 9 dagi chahi akhoi mari gumbagi chahi mari mukhi mamang dagi sanaba hobire ado haidi school da yaudringai da topa tongana lanai sangstan gumba luk kumba magi makhada oja guru magi makhada sanapadi natte natte ba school da tambirakune ba ko ado school da tambirakpadagi mai paglak pase akhoi school da honabra natragana atopa yumda tongana honabagi adugumba practice kumba tawba laikhibra kamai tawba laiki adum tanda school da taglakpado school da di matam sam phangdabanina khaji khaktang oibanina yumda halaga school da tawgibado adum practice tawba yawe honaba se lepte jume anungare do khoigi ichalna ngasi Thang-Ta sanarakpase sida ichalna mahi sita mubadagi phangakpa kanaba haijaba ko khoigi ichalna masima kanaina khalgiba adigi afababu phangi haibagum leiragadi adugumba phangiba kanaba singdo adum tanga paudambiramo aina Thang-Ta se sum tamjarakpa matamda phangba kanaba singje adum ayamba phange thaksi kasi thaugalon bebar je Thang-Ta gi manungda yawbanina sidagi adum phangba ngamje aduga ichin inau sing loina ba matamda adum thaksi kasi khangna loina ba aduga adum thaba ama tawba kanda ju khing launa tawba ngamjaba haksang phana leiba yam nungai makha chathajar koina mu akhoi ichalna ngasigi hujiki kanaba phanglibase sigi kanaba phanglibasina ngasigi akhoi society akhoi khunai sida mayai chaitharakle hainariba akhoi khunai sida Thang-Ta oirusu akhoi pulap subchalaga hajaraba akhoi culture se masigi culture sina akhoi khunai sida kari karamba kanaba piba ngamgani haibagi thajabedi ichalda lay adum tanga habi khunai se laiba mi manipuri oina haibida Thang-Ta sida yamna thawai hakchang yauna lupaga hotnabiradi sum manipur haiba lebak sisu atopa mapal lebak sinda saktakpa ngamba aduga isagi culture bu muthatana yokhatuna adum thamba ngamba state amo oigani haiba yamngai ado ichalna honarakpada mai budi pakle aduga mai pakle libasi koi ichalna sanarakliba thangse just ngasagi ichalna mamangda pandikhiba chumnagi school dagi hangbadagi pam lawrakpani hai ado ichalgi thamoidagi pamna lobi gibra natragana family gi support gi bema thangsi law adagi natragana any nangi colleague hai tare ko nangi friend circle gumana Thang-Ta silaw phai kholi harakpadi law gibra natraga isagi thamoidagi yam pamjana lawrakpra kamai tawna dum tang haibi adum ai isani yam pamna lawre aduga family na adum support awre aina si subject se lawge haiba kana ayat apan amta laigidi yam nungai ada honarakpagi mai paglakpasida ngasi baki honarakpada mai paglibasida akhoi ichalgi credit kumba pibining malaibra lairagadi madugmasu samlapna adum mayamda thambiramo han ba magdara ai bokpiriba mama amadi baba aduga ai bu piklingai dagi thasi yaunaba pukhatpirakpa aigi ojasing amadi ichin inau marok mapangsing punamakta pijaningi yam nungai tadi akhoi na hoji makha sasabi wari su yamna sangna sakadabu nate loisalaknabagi jaga do logjarage koima akhoi ichal akhoi ngasi chahi mari natraga mangam ki manung sida ichalna honarakpase Thang-Ta gi lambi sida honarakpasida ichalna theknakhiba awaba mayam mayungarangani khanje tasengna aduga awaba dugi mathakta tongana nungaiba su thengarangani khanje hariba ngasagi awaba madi nungaiba do adugumdo lairagadi madugumagi punsi wari do aina ichalna kitangak samlapna mayamda paudambiramlagadi amuke hena nungaigani aina ahanba Thang-Ta se lawrakpa kanda ai adum yam phajana yam nungaina subject se adum lawjagibanina practical gumba tawbasu ai je adum sithajarakte adum yawjare adu mamang daga lepaga adum hai haurage haibagi maongda adum tawjare aduga adum exam da zu mark se adum phangiba letter mark sakhiba 10 da zu aduga adum 11 12 ka ko matam da zu sar hoina hona biba dagi practical se adum taweba adu tawba kanda nungsa sabagi adum bada ko ngawba khotba adum leigiba adum physical oina hakchangda nungaitaba khalaiba adum ba leiraga zu haitaba yade khanbagi adum yawraga honagiba awaba adum khangba adagi adum sanagibda hayrakpa matamda yamna ahanba thengnaraga sanarakpa sida hayrakpa matamda yam harauzabado adupu aduga haybaduda yumdaga adum practice tawjaba isai thanda hayre kaina adum ba yam nungaiba fawe aduga awabasu adum tamba matamda nungsada leiba khotba ja adum baro khara thengnai
ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ngasi jalga thengnarga wari sanabasisu yam nungaijare timingsu thengjalakpa matamsu leiselaktabnina khoigi ngasi jalgi punsi wari mayamda khara khajik share tawjaraga khoigi video asi miyamdagi kainabagi yathang nijari ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯝꯃꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯨꯒ ꯐꯖꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯨ ꯇꯧꯕꯇꯕꯨ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯤꯇꯪ ꯈꯔ ꯊꯦꯝꯂꯞ ꯑꯣꯏꯅ ꯊꯥꯒꯠꯆꯈ꯭ꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕꯗꯤ ꯀꯣꯚꯤꯗꯀꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯔꯤꯕ ꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯏꯗꯤꯇꯤꯡꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯑꯣꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯈꯔ ꯊꯦꯝꯂꯞ ꯑꯣꯏꯅ ꯊꯥꯒꯠꯆꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯃꯅꯥꯎ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯈꯜ ꯃꯈꯜ इंटरटेनमेंट ꯑꯣꯏꯕ ꯌꯥꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯑꯗꯨꯝ ꯀꯥꯏꯕꯗꯤ ꯀꯥꯏꯔꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ इंटरटेनमेंट ꯑꯣꯏꯅ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯍꯥꯞꯆꯤꯟꯖꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯔꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯇꯥꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩ ꯏꯁꯥꯅ ꯅꯣꯂꯛꯄ ꯂꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ